ꯀꯅꯥꯅꯣ ꯑꯩꯒꯤ ꯐ꯭ꯔꯥꯏ ꯔꯥꯏꯁꯇ ꯄꯩꯒ ꯄꯛꯇꯦꯒ ꯂꯦꯝꯅ ꯊꯥꯡꯗꯣꯛꯏ ꯀꯌꯥꯝ ꯂꯦꯝ ꯊꯥꯡꯒꯠꯇꯣꯔꯤꯒꯦ ꯊꯣꯛꯇꯣꯛꯑꯒ ꯚꯤꯗꯤꯑꯣ ꯁꯦꯝꯃꯣ ꯍꯥꯏꯔꯣ ꯍꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕꯟ ꯑꯁꯣꯝꯁꯦ ꯀꯥꯏꯒꯤ ꯑꯣꯏꯔꯤꯖꯥꯠꯅꯣ ꯌꯥꯝ ꯂꯦꯝ ꯊꯥꯡꯒꯠꯂꯨ ꯀꯌꯥꯝ ꯂꯦꯝ ꯊꯥꯡꯒꯠꯇꯣꯔꯤꯒꯦ ꯁꯤꯒꯩ ꯍꯦꯟꯅ ꯑꯩ ꯀꯩꯗꯧꯈ꯭ꯔꯒꯦ ꯅꯪ ꯅꯨꯄꯤꯒ ꯆꯤꯡꯉꯨꯔꯕꯣ ꯑꯩꯅ ꯌꯦꯡꯅꯤꯡꯉꯤꯗꯣ ꯇꯣꯛꯈꯣꯅ ꯍꯦꯛ ꯁꯤꯗꯤ ꯈꯥꯜꯂꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯉꯧꯔꯤꯁꯦ ꯖꯤꯡꯒꯥꯅꯦ ꯄꯣꯇꯣꯜꯅꯦ ꯑꯂꯨꯅꯦ ꯑꯩꯈꯣꯏ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯑꯁꯥꯡꯕꯗꯣ ꯑꯗꯨꯗꯨꯒ ꯑꯣꯏꯅ ꯈꯔ ꯉꯧꯁꯜꯂꯦ ꯁꯤ ꯀꯥꯔꯣꯠ ꯑꯈꯥꯕꯤꯁꯤꯅꯤꯀꯣ ꯃꯌꯥꯝ ꯈꯪꯗꯕ ꯑꯩꯈꯣꯏ ꯀꯁꯥꯔꯣꯝꯗꯗꯤ ꯁꯤ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯑꯁꯥꯡꯕ ꯍꯥꯏꯀꯣ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯍꯥꯏꯀꯣ ꯁꯤꯁꯦ ꯑꯁꯥꯡꯕꯗꯣ ꯑꯗꯨꯗꯩꯗꯤ ꯑꯁꯤ ꯉꯥ ꯃꯆꯥꯒ ꯍꯪꯒꯥꯝ ꯃꯔꯨꯒ ꯊꯣꯡꯕꯀꯣ ꯃꯌꯥꯝ ꯁꯤ ꯑꯩ ꯇꯧꯔꯤꯁꯦ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯑꯌꯨꯛ ꯉꯟꯇꯥꯁꯦ ꯊꯤꯆꯜꯂꯛꯑꯒꯦ ꯑꯗꯨꯒ ꯁꯦꯠꯊꯔꯒꯦ ꯐꯃꯨꯡꯗ ꯁꯤꯅ ꯆꯥꯛ ꯂꯩꯖꯔꯦ ꯎꯃꯣꯔꯣꯛ ꯑꯆꯥꯔꯁꯤꯒꯀꯣ ꯎꯃꯣꯔꯣꯛ ꯄꯤꯀꯜ ꯎꯃꯣꯔꯣꯛ ꯑꯆꯥꯔ ꯑꯉꯧꯕꯁꯦ ꯈꯤꯇꯪ ꯎꯟ ꯐꯥꯠꯇ꯭ꯔꯤ ꯁꯤꯁꯤꯅꯤꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯉꯧꯕꯁꯨ ꯍꯥꯎꯕꯅꯤ ꯕꯦꯡꯒꯣꯂꯤꯒꯤ ꯃꯑꯣꯡꯗꯀꯣ ꯃꯌꯥꯝ ꯆꯥꯎꯊꯣꯛꯅ ꯇꯧꯔꯒꯕ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯌꯨꯛ ꯉꯟꯇꯥꯁꯤꯒꯀꯣ ꯆꯥꯕꯤ ꯊꯛꯄꯤ ꯑꯃ ꯇꯧꯒꯦꯅꯀꯣ ꯑꯍꯥꯎꯕ ꯍꯩꯖꯥꯡꯅꯦꯅ ꯄꯨꯔꯛꯏꯁꯦ ꯍꯪꯒꯥꯝ ꯃꯔꯨꯒ ꯊꯣꯡꯕ ꯉꯥ ꯃꯆꯥꯒ ꯂꯣꯀꯦꯜ ꯉꯥꯅꯤ ꯑꯩꯈꯣꯏꯁꯦ ꯉꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯃꯥꯏ ꯍꯥꯏꯗꯣꯏꯅꯤꯀꯣ ꯉꯃꯥꯏ ꯑꯗꯨꯗꯒꯤꯗꯤ ꯑꯁꯤꯒꯤ ꯖꯥꯅꯦꯄꯣꯇꯤ ꯑꯩꯈꯣꯏ ꯑꯉꯧꯕꯅꯤ ꯄꯣꯇꯣꯜ ꯑꯩꯈꯣꯏꯒꯤ ꯖꯤꯡꯒꯥꯒ ꯌꯥꯎꯔꯦ ꯑꯥꯂꯨ ꯈꯔ ꯍꯥꯞꯆꯜꯂꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯑꯁꯤꯁꯦ ꯆꯤꯛꯊꯒꯦꯅ ꯈꯔ ꯄꯨ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯑꯩꯁꯦ ꯃꯤꯒꯤ ꯃꯇꯧꯅꯤ ꯑꯩ ꯇꯝꯒꯦ ꯇꯧꯔꯤꯁꯦ ꯑꯍꯥꯟꯕꯅꯤ ꯆꯥꯗꯣꯏꯁꯦ ꯍꯥꯎꯏ ꯌꯥꯏ ꯐꯁꯨ ꯐꯩꯌꯦꯀꯣ ꯍꯛꯆꯥꯡꯁꯦ ꯐꯔꯗꯤ ꯁꯨꯝ ꯆꯥꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯑꯣꯏꯗꯤ ꯁꯨꯃꯥꯏꯅ ꯃꯆꯦꯠꯈꯛ ꯈꯥꯏꯔꯒ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕꯀꯣ ꯑꯗꯨꯑꯣꯏꯗꯤ ꯉꯝꯃꯗꯤꯀꯣ ꯃꯊꯪꯗ ꯐꯖꯅ ꯆꯤꯛꯊꯔꯛꯀꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯆꯦꯠꯈꯛ ꯑꯗꯩ ꯊꯥꯡꯗꯣ ꯂꯥꯞꯊꯣꯛꯈ꯭ꯔꯣ ꯑꯗꯩꯗꯤ ꯎꯃꯣꯔꯣꯛ ꯑꯆꯥꯔꯁꯨ ꯂꯩꯔꯦ ꯁꯤꯒ ꯃꯌꯥꯝ ꯎꯃꯣꯔꯣꯛ ꯑꯆꯥꯔ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯃꯌꯥꯝ ꯎꯃꯣꯔꯣꯛ ꯑꯆꯥꯔꯅꯤ ꯃꯅꯝ ꯅꯨꯡꯁꯤ ꯍꯧꯔꯒꯅꯤꯀꯣ ꯃꯌꯥꯝ ꯃꯆꯤꯗ ꯊꯨꯝ ꯋꯥꯠꯂꯒꯅ ꯊꯨꯝ ꯂꯧꯅꯕ ꯍꯥꯏꯅꯀꯣ ꯀꯂꯥꯅꯤꯃꯨꯛꯇꯣ ꯍꯧꯔꯒꯅꯤꯀꯣ ꯃꯌꯥꯝ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯍꯧꯗꯕꯅꯤꯅ ꯉꯁꯤ ꯇꯧꯗꯣꯔꯤꯅꯦꯅꯀꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯆꯧꯃꯤꯟ ꯆꯥꯔ ꯂꯩꯔꯤꯅꯤ ꯆꯧꯃꯤꯟꯗꯣ ꯑꯩꯅ ꯍꯥꯞꯀꯗꯧꯕ ꯁꯦꯝꯍꯧꯗ꯭ꯔꯦ ꯚꯤꯗꯤꯑꯣꯒ ꯌꯥꯝ ꯍꯧꯔꯒꯦ ꯄꯊꯤ ꯋꯥꯔ ꯉꯥꯡ ꯂꯩꯇꯦ ꯁꯨꯄꯗꯤ ꯍꯧꯔꯒꯦ ꯆꯥꯛ ꯂꯥꯝꯃꯦ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯍꯧꯖꯤꯛ ꯅꯍꯥꯟꯒꯤꯗ ꯄꯨꯡ 3 ꯉꯁꯤꯁꯤꯅ ꯄꯨꯡ 9 ꯃꯤꯅꯤꯠ ꯀꯌꯥꯅꯣ ꯆꯠꯂꯤꯁꯦ ꯄꯨꯡ 9 ꯃꯤꯅꯤꯠ 30 ꯆꯠꯂ ꯃꯥꯜꯂꯦ ꯍꯧꯔꯒꯦ ꯃꯌꯥꯝ 하왜 안 먹는 자 hanggang marunong ako dun ko yung tawag siya takara sa takara pa sam thông ạ mà thấu tàu gì chăng kìa khó nhiều lắm mua trà thứ này cái tao lọc ạ không phải bây giờ nó thực thơ kìa 그나노 이기 프라이 라이스다 빠이가 빡대가 렘나 당도이 깜 렘 당가토리기야 톡톡가 비디오 세모이라 하 이붕어 짜오번 아솜세 까이기 오리자노 깜 렘 당가루가 깜 렘 당가토리기 세게 해나 에이 그이다고 그러게 능 비가 징무러 보이나 능 또 하나 hết chơi khá dễ cái thực thay rồi nó có coi bấm đây vì nhà khao à đun nha khá dễ lắm nó cái này khao nó sẽ đi khá dễ có thực thay rồi
À. 색깔이 탐지가 핫도그 경주사 진가 이제 aku sebut kata mana Mem so ta try to riêng ha hanga merudo angau juga lokal nga mai gumba tani khana gumba punchen bada 또 누가 동 없다 감하고요 Cái hàng ngàn một lượt khá là lịch thô thì nào alu hấp ra tomato hấp ra rồi chúng ta hàng ngàn một lượt tập hai là hấp ra nhiều vào paket lắm á khó á chụp một chút nó chụp paket phải làm tốt là đây nó càng sao vậy ý luôn là cua là tiền bà hảo nha好了，好了，好了呢，佢揸得我呢邊積得嘛，積不半嘅，我睇邊隻，問你部揸得我呢邊隻，Anda ini hai ra kali hai no, mati mapan lebih dah, kayak apa? Này mình đồ tôi cầu thủ này hậu đấy bề tình cánh phải đây nè thấy cao đó phải nó thực tế cao vậy còn thấy đây quang ăn rồi đó ngồi ra đây chúng ta sao đây rồi đó cô là phiền quá sẽ thấy cái vấn đề đấy muốn những gì ạ muốn cái nào tụm nó kìa gọi tụm rồi sẽ thấy kìa đó là thằng bạc tụm phải sao rồi dễ quá mình buôn đâu đây hả mẹ em chỉ có ấy cái đống hàng gì cả ấy đi đâu thì mình nên chọn không kìa đó copyright lại có số máy tàu không kìa mà tất cả mình thấy biết là mua không thấy mẹ em lấy gì đâu qua đặc biệt đâu cái video em đã copyright khôi xây dựng phim này là khôi miễn phí cũng bật chạp chân nữa copyright trai à không được khôi việc YT Studio đó mà cái video kia khôi website đó khôi copyright đây là thông qua bạn tôi bắt video đấy mà ý để thuộc tiếp bạn tôi copyright trai là bằng gì bạn anh là khá là xây dựng các thắt khá là này kỳ là hàng bạn bây giờ video đó các thắt ra có một editor đó hai pakai này các bạn ôi một saklat này masih umur saya pak tabak tahu ya jadi nyampe kan nanti bisa oh ada hal ucap coba lanjut kan ini dah mem dah bang kange tối mà hao mà giờ khuyên mình bù được phần bữa chứ hậu ấy học thì hai bên tiếp được qua
ꯍꯥꯎꯋꯦꯕ ꯃꯥꯏ ꯃꯥꯏ ꯃꯅꯝ ꯐ꯭ꯂꯦꯚꯔꯗꯣ ꯇꯣꯡꯉꯥꯜꯂꯦꯕ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯃꯥꯒꯤ ꯑꯆꯥꯔꯁꯤꯁꯨ ꯍꯥꯎꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯁꯥꯒꯠꯂꯦꯍꯦ ꯂꯣꯏꯅ ꯅꯥꯑꯣ ꯀꯔꯤꯑꯣ ꯁꯥꯏꯁꯦ ꯂꯣꯏꯔꯦ ꯆꯤꯝꯕꯥꯟꯁꯦ ꯑꯩꯈꯣꯏ ꯊꯔꯣꯏꯒꯤ ꯆꯨꯞꯄ ꯁꯥꯒꯠꯂꯛꯄ ꯑꯗꯨꯃꯥꯏꯅꯅꯦ ꯀꯔꯤꯅꯣꯍꯦ ꯎꯆꯤꯅ ꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩ ꯆꯥꯕ ꯆꯥꯔꯦ ꯉꯁꯤꯗꯤ ꯑꯉꯧꯕ ꯆꯥꯔꯣ ꯑꯉꯧꯕꯁꯦ ꯊꯥꯎ ꯈꯤꯇꯪ ꯌꯥꯝꯗꯣꯛꯈ꯭ꯔꯦ ꯍꯥꯎꯏ ꯆꯥꯛꯇ ꯇꯣꯠꯂꯁꯨ ꯍꯥꯎꯅꯤ ꯊꯥꯎꯁꯦ ꯑꯃ ꯆꯥꯅꯤꯡꯗꯦ ꯄꯨꯛꯁꯦ ꯀ꯭ꯔꯣꯛ ꯀ꯭ꯔꯥꯛ ꯁꯧꯔꯦ ꯑꯩꯅ ꯆꯥꯛ ꯆꯥꯕꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯕ ꯀꯩꯅꯣ ꯃꯤꯌꯦꯡ ꯈꯥꯕꯤ ꯑꯂꯣꯏꯕꯤ ꯃꯆꯥ ꯆꯥꯕ ꯌꯥꯏ ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯕꯨꯡ ꯍꯥꯏꯒꯗ꯭ꯔꯥ ꯅꯪꯅ ꯄꯛꯇꯦ ꯍꯥꯏꯗꯣ ꯀꯔꯝꯕ ꯃꯇꯥꯡꯗꯅꯣ ꯁꯤ ꯑꯣꯏꯗꯤ ꯄꯛꯑꯕ ꯁꯤꯒꯨꯝꯕꯁꯦ ꯉꯝꯃꯔꯣꯏ ꯂꯥꯞꯊꯣꯛꯈ꯭ꯔꯒ ꯄꯨꯛꯀ ꯆꯥꯛꯏꯅꯦ ꯑꯩ ꯌꯥꯔ ꯎꯃꯔꯛ ꯁꯤꯕ ꯊꯕꯛ ꯇꯧꯔꯦ ꯀꯩꯅꯣ ꯌꯥꯎꯔꯤꯁꯦ ꯍꯣꯏ ꯍꯥꯎꯋꯦ ꯂꯣꯏꯔꯝꯗꯥꯏ ꯐꯥꯎ ꯍꯥꯎꯋꯦ ꯂꯦꯞꯊꯣꯛꯄꯒ ꯑꯗꯨꯋꯥꯏꯗ ꯇꯧꯗꯦ ꯏꯁꯤꯡ ꯂꯣꯏꯔꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯗꯣ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯄꯥꯝꯕꯤꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯁꯤꯌꯔ ꯇꯧꯕ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯗꯤ ꯕꯤ ꯁꯔꯃꯅ ꯑꯃꯨꯛꯀ ꯍꯟꯅ ꯏꯈꯣꯡ ꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯏꯀꯥꯏ ꯈꯨꯝꯅ ꯄꯨꯛꯆꯔꯤ ꯕꯥꯏ ꯕꯥꯏ ꯇꯥꯇꯥ